Kumja lisingani tarahumdoigi April ahumgi ayuk anganbada mayumdagi kauthoklaga thokibadagi April manga lisingani tarahumdoigi nungtil pung anirom tarakpada Imphal Eastki Irilbung Police Station gi Basikong Wangkai Longwan bi Canal da asiba haksang oina phangkhibi Kawa Laisram Selungbo Laikai Matamduda RIMS ki Pathology Department ta Research Fellow oina laibi masagi sahi kunthra mathoi surabi Ngangom Sheityabhama gi misigi matangda Irilbung Police Station a lokulakiba case ka mari lainana District and Sessions Court Imphal East da chatharakiba case adugi wayal amasung yathang Saliba December thasi ki taramarida court asigi judge Maibam Manoj Kumar na laukthokuna maral siriba mi ahungi manungda Biju amasung James pu maral laire haibagaloinana jiban buna maral laite haikre Court na serak piraba mioi anisigi manungda Biju dana laikhidrabibu ikai khumnaba manghanba amasung hatpagi maral siki aduga James puna mahakpu hatpagi maral siki sahi sigi March kunda case asigi aroi hearing pangthoklaga judgement amasung order di reserve tawduna thamlakibani maral laire hariba Biju amasung James ki serak ki sang lepthoknabagi sentence hearing na thasigi taramapanda pangthokani court ki order adugi matung inna ti thesis alias James Bond alias Aboy hariba accused asi mayum palaba miyoini adubu mahakna laikhidrabiga mari lainarakpadagi luhongduna lawgani hena thajahalaga March 15 da Khurai da laiba restaurant amada Sheityabhama bu nupi oibigi ikai khonaba mangan biki hairi thaudo adugi matangda thesis alias James Bond na tha adumaki kunthra da Irilbung Kabui khungi yuyonpham amada Biju amasung Jibanga unaduna James ta luhongnabagi taksilakhibi Sheityabhama bu hananaba saruk sinaki masigidamak Biju bu laikhidrabiga pau phauna hananaba mobile sim card ama James na Biju da khusinaki SIM card adu sizinaduna Bijuna laikhidrabiga pau phaunaraba matung April 2016 gi anganba ayukta Kawa Kaithel manaktagi Sheityabhama bu gari macha amada haptuna Basikong Wangkai Longwan bi Canal tana puraga mahaki ikai khumnaba mangalaba matungda laikhidrabigi mangakta yalakpa chunina makhori lahatuna hatkibani hairi mayumdagi thokiba masanapi hanjilaktabadagi laikhidrabigi apokpana mi mangkibagi report ama April 2016 da police ta file tawki Numitumaki nungtilda Sheityabhama gi asiba haksang Basikong Wangkai Longwan bi Canal gi mafum amada phangki Thaudo asigi matangda Irilbung Police Station na FIR ama lakulaga investigation chatharba matungda Chief Judicial Magistrate Imphal East ki court ta September 2016 da charge sheet thagatki October 2016 da court asina mari lainaba criminal trial court ta case asi submit tawrakhi case asigi wayal sahi tare mukki matungda pibani aduna fast track court semlaga athubu matamda wayal piba haiba court amadi miyamna pamnaba adumakti oikhidre haiba tai adubu trial court ki judge na mahaki wisdom amadi thabak ki haising uttuna mamangaida asiguma case ki wayal ama pibada sahi tara kun changnarambadu handaki case asida matam ka hena changhan kidaba asidi tasengna thagat ningaini Amoromda laikhidrabigi imungna court na piba cherakta pendaba madi mihatuda chenariba pumnamak sibigi cherak pihan ninglamgani adubu justice ki saktamdi laman khumbanate mapung phaba asan mirai naidaba wayal ama chatharaga maralaitaba singba thadok piba maralaiba singbuna langjerbu maralga chanaba matik chaba cherak piduna aranba tabomi amata aina kaidongnungda cherak piduna lemna thade haiba paujel ama pibani Ain bu ikai khumnana satpalebak amada kanagumba mi amana aranba thabak ama tawrurabadi mi adubu pharga ain gi matung inna thinthaba tawduna wayal satharaga mi duna tawruriba maral aduga chanaba chairak phangan bahaibasi pumnamakna yanaba waphamni constitutional law na chakolakpugi matung inna athubu matamda wayal lotion bahaibasisu haujikti citizen singi fundamental right oire athubu wayal haibasi wayal sangna athubu matamda wayal tob adu khaknate case atuga mari lainaba investigation inquiry su athubu matamda loishinduna maral sirba miyoidugi mathakta khwaidigi athubu matamda thinthaba tawduna charge thagat pasisu athubu wayal gi saruk amani haina lebak sigi supreme court na kayarak hanna haikre athubu matamda wayal loishinba asina maral siriba amasung awaba tarba imung amadi khunaida kanaba phangalli loinana ain lairi haibigi thajaba ama miyamda lahilli haibasisu supreme court na masigi masak naiba wayal kaya da haikre mathakta pankriba ain gi wafam singasi hojik phawbuda lamdam sida lairiba ain gi lamda thabak toriba police prosecution amasung wayal sangna thabak oina onthorakpadi mapung phana udri mihat mipun amadi phamlanbagi case ayamba matam sana loishin mangamdri sahi kayagi mamangda thokiba thodok hojik phawba mari lenaba investigating officer singna investigation loishilaga mapung phawa charge wayal sangna thagat pangamdri
अवाब तारब इमुंगी मियोइसिंगतना मांगजबगी फिवमदा अदुमक लैरी पुलिसना चार्जशीट मतम चाना थागलक्तबसिना मरम ओइरगा वायल संगसु मराल लैरब मियोइ अमबु आयनगी मतुंग इन्ना अथुबु मतमदा सेराक पिबा ngamdri मी हटपा नत्रगा नुपीबु फमलानबा हाइबसि अवाब नंगलब मियोइदु खक्ता नतना खुनाइद लंगजबा मराल अमनी मरम अदुना असिगुम मखलगी केस अमा वायल संगना पाइखलक्पदा मराल सिरिब मिसक अवाब तारब मियोइ अमसुंग खुनाइदा क्राइम अदुना ताहलिबा ममी लोइनना मियामगी वाखलदा फावरिबा नुवाइतबा अमसुंग चाइना अदुबुसु कुपना यंगसिनबा चंगई थुना वायल लोइसिलगदी नकल अनिमकना हेना वांगबा वायल संगमदा अथुबदा अपील सत्पगी खुदोंग चाबदुसु फंगनी अथुबा मतमदा अरानबा तवबा मी अमदा आयनगी मतुंग इन्ना मतिक चाबा सेराक फंगहलबदी अवाब नंगलबा मियोइ अमसुंग मियामना लेबाक्सिगी आयनदा थाजबा थमलकनी वायल संगबसु इकाई खुमनरकनी ख्वाइदिगी मरु ओइरिबदी मियामदा आयन लेरी अमसुंग अरानबा तवबा मियोइ अमता आयन सेराक पीदना तोक्ते हाइबसि चिन अमसुंग लारिक खक्तदा हाइबा नतना खुदम सांगदम याउनो उत्पनी